Manipur COVID-19 के केस कुन सुजिनख्रे ngarang Imphal East da mari aduga Imphal West da mioi tara kaksing amadi Thawal da amamam punna COVID-19 के test tara ka taruk tawbugi manungda punna sample taret positive oiba thengladuna lamdam masida hojak phawbugi oina COVID-19 na naba mioi kun sujinkre ngarang COVID positive ke case nauna thengna ke ba district singa de Imphal West da manga kaksing da ama amasung Thawal district da ama oiduna punna test tara ka taruk tawbugi manungda taret positive oiba thengna ke bani haidi Sesam Abdul Kader Makibagi case ka mari lena Arambai Tengol ke taruk yaona mioi mapan phare hari Paubitek Melekai da Sesam Abdul Kader kauba mioi ama mafam khang ki dabagi matang da police ne lokhat pa case ka mari lena na police ki maikai dagi Arambai Tengol ki Tengoloi ahum thiam laisang khong dagi phare haiduna phongdora kharba matung thasi ki tara amasung tara mathoi gi lona ba ahingda Abdul Kadir bu thamlam khibani haiba yumnam huidrom makha lekai Maylambi college gate tagi haikurjam prapulo sahi kunthra manga kauba mioi ama pharaga court a puthoklaba matung thasi ki kun gomde phawba police custody da remand lawre haidi police na phare haiba Arambai Tengol ki Tengoloi singna yumnam huidrom khunyai lekai dagi huidrom somokanta thingojam ranjit amasung yumnam huidrom makha lekai dagi huidrom dipak ne makoi ahumsu ngarang court a puthoklaba matung da numit taret ni police custody remand lawre hana police na khongdora khrabani aduga police control room na thadrok puserola madana makata na Arambai Tengol ki Tengoloi ahum wangoi longjam lekai dagi longjam Hanson Alliance nausa sahi kun gamari thaunaujam asok sahi kun amasung yumnam huidrom makha lekai tera makhong dagi huidrom sam sundar sahi kun thra su phare haidi makhoi ahum khakta na tara yumnam huidrom makha lekai dagi haikurjam Premsan Alliance puremba sahi kun gani pan amasung sapam dayani sahi nifugani thoi kowi nupi amasu phare makhoi su thasigi kulumdoi phawbu police custody da remand lawre aduga case asiga mari lenana hojuk phawda pharba Arambai Tengol gi mioi taruk atopa mioi ahum punna mioi mapan sure makhoi dagi gypsy ahum Activa ama amasung DI pickup ben amaga punna gari manga phangle haidi Home Ministry amasung Kukijo sangi marakta yana kre maitegi khol singa naknaba leiba sugi kem tare lokthoklagani haidi ngarang midang pung mapal helakpada New Delhi ki National Media singna tawrakhiba report amada ngarang Ministry of Home Affairs ki official singa Kukijo insurgent group singa mihut singa mifam ama pangthoktu khanaraba matung Manipur ki tongan mafam da leibani haiba sugi designated kem tara mari ki manung dagi maitegi khol singa nakna leiba kem tare lokthokpada nakalani magna yana kre haidi lokthokadariba sugi kem tare Mitai Forum na khundaba chingkhong sing amasung singthakta na leibani haidi ngarang pangthokiba mifam asigi matang da Home Ministry gi official amana phongdorok gi matungina mifam asi lut tawkiba kuchukulai sing amuhana recover tawba amasung Manipur da leiba National Highway sing hangdokhan bagi matang da maroina khanakibani haidi adomoina mung Manipur amasung India lengaka Yanaba thamlagliba Kukijo gi insurgent group singi suspension of operation sugi matamasi makhatana sangdokhan bagi matang da de nakalani magna Yanaba warep amata laukhide haidi sugi matam sangdokhan natraga sangdokhan da bahibasi leidiba Yanaba sigi ground rules sing amasung atai condition sing da yumpham oigani haina su phongdoki haidi panba yabadi sugi Yanaba da sarug yarakhiba Manipur lenga ki mamangi kumja 2024 gi February 18 dagi yauraroi haiduna withdraw tawkhibani adumoinamak suda leidiba Kukijo gi insurgent group singi luchingba singa ahan boina Ministry of Home Affairs ka thasigi mapanda wari sana khraba matung ngarang nakalani gi marakta ani suba round gi mifam pangthokhibani haidi Sasinaba thabaki appointment letter piduna sel khomgat lamba mioi ama phare haidi Mahai masing tamliba amadi tamba loiduna thabak theriba Manipur gi naha ke ada namthak tawduna Manipur University ki tongan ba posting singi sijinaba appointment letter sijinaduna sel khomgat lamba Manipur Police Department ki constable ama Kanglepak Students Association KSA na phaduna miyam mamangna puthokre hira masiga mari lenana khuyathong pukri asobada leiba KSA gi mayai loisangda pangthokiba paw gi mifam amada KSA gi president Sukham Vidyanandana pawmi singda hai Manipur Police Department ta constable oiduna hojau Imphal Police Station da mathau tawriba Thawal atopong khunaudagi Kongkham Pradeep Kumar sahi kunthraga taruk apokpa Kongkham Mohindro hairiba mioi asina Manipur University ki tongan post singi chathariba recruitment gi thabak sing adugi khudong chaba lauduna mioi 12 dagi namthak tawduna lupa lakh tare makhai khonggalam khibani sajinaba appointment letter ne haibasu Manipur University ki maikai dagi confirm tawrakle mioi 12 dubu thabak hapire haiduna ulakleba notice adu 2025 ki March 13 ta resa
Professor W. Chandababu na khuyek piba notice sijinaduna namthak tawrambani. March taraga taretagi Manipur University da Professor W. Chandababu resta oina leitre. March ni pandagi dana Manjuri University da Vice Chancellor oina leikre. Maramaduna thawdosi da Manipur University authority singamari leinaramgani haiba thajade. Haujuk phawbugi oina case ena thigatpadasu Manipur University senabagi wafam leitre. Vidyanandana makhata na hai Pradeep Kumar hariba mioi asina appointment letter piramba matamda Manipur University da sunglei leitaba post phawba hapjilamba thengnare. Maan sel khonggalliba miyamsing adubu thajahanaba Manipur University ki administrative block ta thabak tawba. Binoi amadi BC ki runner oiba Jayanta kawba mioi ani ki ming sizinaduna thajahalambani. Laibak thibadi hariba mioi ani asi Manipur University ka mari leinaramde punamak Pradeep Kumar na semjin sajinba oiramle. Asigumba khunai asigi horakleba nahasingda namthak tawba mioi asi mahakna mathau tawriba Imphal Police Station da makha taba thabak lokhathanaba sinaragani haike. AI-171 की cockpit voice recorder फंखे engine fail ओइबदगी कायखिबा ओइरंबा याय हाइरि थासे की तरागा नेथोइदा अहमदाबाद एयरपोर्ट के पाइखतपदा कायखिबा एयर इंडिया के फ्लाइट AI-171 की cockpit voice recorder ngarang aka etoi maraktagi recover tawba ngamkhre haina agency की पावना फोंदोरकले cockpit voice recorder फंखिबा से मियोइसनी हुमद्रा सिहनखिबा थौदो असि करम थोखिबनो हाइबसु थिजिनबदा चावना मतेंग ओइरगनी कायखिबा प्लेन असि की फ्लाइट data recorder FDR सु फंगबा Haina Aircraft Accident Investigation Bureau na phongdokhiba leikrabani plane asi kamdongno kaikibano haiba khangdoknaba thijinbada khwaidagi maruiba posak oigadoriba black box su phangba ngamkhiba ka loinana tongan ba polam kya recover tawba ngamlakpasina AAIB na thijinbada chawna mating oiragani AAIB khakta natana US National Transportation Safety Board na so international protocol gi makhada thihumba gi thabak sa thaba haukhre nakalamaromda AI-171 Boeing 7878 Dreamliner asi kamdongno kaikibano haiba gi matangda United States के नेवी पायलट कैप्टन स्टीव सैफनर ना प्लेन कायखिबा वीडियो सिंग कुपना येंगदुना अनौबा एविडेंस ओइबा याबा वाफम कया फोंदोरखरे कैप्टन स्टीव के मतुंगिना AI-171 कायखिबा सी डबल इंजन फेलर ना ओइरंबा याय मसिगी मरमदे प्लेन कायबगी वीडियो सिंगदा AI-171 गी राम एयर टर्बाइन डिप्लॉय तौकी हाइबगी मखोल अमदि विजुअल एविडेंस खर फंगबा ngamखि RAT हाइबसी प्लेन सिंगी ये थंगबा मसागी मनिंगदा यावबा एयरक्राफ्ट ना मसागी इलेक्ट्रिकल अमदि हाइड्रोलिक सिस्टम फेल ओरपा मतमदा नत्रगा प्लेन की engine animak fail or pamatamda aircraft adugi maroiba system sing the power phanghanba ngamnabagi damak deploy tawba turbine ni adubu turbine asi lemaidagi fit samni sawa khaktamak wangba mafamda aircraft sing na power mangbada sizinanabagi damak design tawkibana te haike MP Bimol amasung MLA location na governor ga unakre law ubada ayat papihandana ba amasung singi khulai paiduna lairiba singi matakta operation sathana bataksin khre haidi Kangpokpi district ka tainali pa Imphal district ki laitan pokpi da sadulampak lawko na khulasi ki khunja sing na law una bagi damak tractor na sing ba sizinaduna khoiba yauna sem saba hawalakpada thangnabada lairiba Kangpokpi district uki khulgi khunja sing na atingba pirakpada natara nakalani gi marakta laitumna thomnaba amasung nauri kapsinabagi thodok thokraba matung ngarang MP Angomsa Bimol Akojam amasung laitan pokpi bu koisilaba khudrakpom assembly constituency gi MLA TS location na Rajbabanda governor unaduna law una bohonabada erapan pihangano amasung singda khulai paiduna lairiba mayoshi gi matakta operation sathagadabani haina taksin khre haidi Manipur gi district taragani thoida yellow alert laukthokre Indian Meteorological Department Imphal Center gi report matungina ngarang Manipur gi district taragani thoida akha arau yauna nong nungsit ka loinana nong sugani masina maram oirega hairiba district taragani thoi asida yellow alert laukthokre haidi yellow alert laukthokraba district singa dodi Imphal West Imphal East Kangpokpi None Pherzol Ukhrul Chandel Senapati Tamenglong Kamjong Surchanpur amadi Jiribam ni hairi loinana hairiba district singa sida nong subaga loinana akha arau yauna pungda kilometer kunthra dagi nifu pawbu nungsit setkani hairi report asigi matungina ngasi June taraga taret numit asida su Manipur gi district taraga humdoida nong sugani loinana thasagi taraga nipan amadi tara mapandana Manipur gi mafam punamakta nong sugani hairi Governor na share lagduna COVID-19 laisat ki lokhat kadaba thabak thoram singi matangda mifam pangthokre state asida COVID-19 laisat sandorakpadagi haujuk phawbada mioi taragom de positive oikraba matung ngarang laisat asigi matangda Manipur Governor Ajay Kumar Balana share lagduna Rajbabanda high level meeting ama pangthoktuna wakhana khre mifam adu Union Health Ministry ge paktang matungina state asigi su lokhatham thokpa thabak sing lokhatham thokpa wakhana khre ngarang ge mifam adu da Chief Secretary Health Department ki makok thongba official sing
ꯄꯨꯝꯅꯃꯛꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯗꯥꯏꯒꯅꯣꯁꯇꯤꯛꯁ PPE ꯀꯤꯠꯁ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏ ICU ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯆꯥꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯝꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯍꯥꯏꯗꯤ ꯂꯧꯇꯨꯅꯕ ꯃꯑꯣꯡꯗ ꯃꯥꯡꯈꯤꯕ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ MMWOꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯖꯨꯟ 10 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯑꯦꯂꯥꯏꯁ ꯑꯆꯧꯕ ꯑꯄꯣꯛꯄ ꯑꯕꯗꯨꯜ ꯖꯥꯂꯤꯜ ꯂꯩꯐꯝ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯥꯡꯈꯤꯕ ꯑꯁꯤꯗ MMWOꯅ ꯀꯟꯗꯦꯝ ꯇꯧꯔꯤ MMWO ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯐꯤꯔꯣꯖ ꯈꯥꯟ ꯁꯪꯒꯣꯝ ꯁꯨꯝꯕꯝꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯕꯗꯤ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯔꯛꯂꯤ ꯃꯍꯥꯛ ꯃꯥꯡꯈꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯊꯨꯕꯗ ꯂꯣꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯥꯗꯤꯔꯒꯤ ꯂꯪꯂꯥ ꯂꯪꯖꯟ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ JSCꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯄꯨꯝꯅꯃꯛꯇ MMWOꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ ꯍꯣꯡꯀꯣꯡꯗꯒꯤ ꯗꯤꯜꯂꯤ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯕꯣꯌꯤꯡ ꯑꯃ ꯇꯦꯛꯅꯤꯀꯦꯜꯗ ꯑꯁꯣꯏꯕ ꯂꯩꯔꯦ ꯆꯤꯡꯅꯕꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯣꯡꯀꯣꯡꯗ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯍꯣꯡꯀꯣꯡꯗꯒꯤ ꯗꯤꯜꯂꯤ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯕꯣꯌꯤꯡ 787 ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯐ꯭ꯂꯥꯏꯠ AI 315 ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯉꯩ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨꯗ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯃꯥꯏ ꯂꯩꯔꯕ ꯃꯇꯨꯡ ꯍꯣꯡꯀꯣꯡ ꯑꯦꯌꯔꯄꯣꯔꯠꯇ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ ꯄꯥꯎꯁꯤꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯕꯣꯌꯤꯡ 787 ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯐ꯭ꯂꯥꯏꯠ AI 315 ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯂꯣꯀꯦꯜ ꯇꯥꯏꯝꯁꯇꯉꯔꯥꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ 12:13 ꯇꯥꯕ ꯃꯇꯝꯗ ꯗꯤꯜꯂꯤꯒꯤꯗꯃꯛ ꯍꯣꯡꯀꯣꯡꯗꯒꯤ ꯄꯥꯏꯔꯛꯈꯤꯕꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12:10 ꯇꯥꯕ ꯃꯇꯝꯗ ꯗꯤꯜꯂꯤꯗ ꯊꯨꯡꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯉꯩꯗ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯂꯩꯔꯛꯄꯗꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠꯀꯤ ꯀꯃꯥꯟ ꯃꯇꯨꯡꯏꯟꯅ ꯍꯣꯡꯀꯣꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯇꯥꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯃꯠꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯍꯃꯗꯥꯕꯥꯗꯇꯒꯤ ꯂꯟꯗꯟ ꯇꯝꯅ ꯄꯥꯏꯒꯗꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥ B787 ꯑꯦꯌꯔꯀ꯭ꯔꯥꯐ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ AI-171 ꯀꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏ 992ꯒꯤ ꯃꯅꯨꯡꯗ ꯄꯦꯁꯦꯟꯖꯔ ꯑꯃꯈꯛ ꯍꯤꯡꯍꯧꯈꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯁꯤꯡꯗ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯊꯥꯖꯕ ꯊꯝꯂꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯗꯤꯜꯂꯤꯗꯒꯤ ꯕꯗꯣꯗꯔꯥ ꯇꯝꯅ ꯄꯥꯏꯒꯗꯕ ꯐ꯭ꯂꯥꯏꯠ AI-819 ꯂꯦꯟꯗꯤꯡ ꯒꯤꯌꯔꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯛꯄꯗꯒꯤ IGI ꯑꯦꯌꯔꯄꯣꯔꯠꯇ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ इजराइल अमसुंग ईरान अनिगी मरक्ता सोकनरिबा लान हेना चाउथोरकदौरी इंडियागी माहिरोइसिंग लौथोंगनबा खंगलखरे रशियागी लौथोकपा हौरे हारि इजराइल अमसुंग ईरान अनिगी मरक्ता हौजे सोकनरिबा लाल असे हेना पाक चाउथोरकपा याबगी फिबमदा लैरे नाकल अनिगी मरक्ता अमना अमगी मथक्ता एयर स्ट्राइक की चांग हेंगनरकपना ईरानदा लैरिबा इंडियागी माहिरोइसिंग लौथोकनबा ईरानगी गवर्नमेंटगी माइकैदगी खंगलखरे रशियागी ओइनसु ईरानदा लैबा माहिरोइसिंग लौथोकपा हौखरे मरक्सिदा चाइनाना ईरानदा अहेनबा खुलाइ पिथबा याउना अरोनबा लालोंग के पांगने हाबगे इंगित पीखरे इजराइल अमसुंग ईरान अनिगी मरक्ता एयर स्ट्राइक अमसुंग मिसाइल अटैक साथनरपासिना नाकल अनिगी ओइना मिसी मिनागी चांग लेपतना हेंगलक्ले हौकिबा नोमाइजिंग नुमिता इजराइलगी माइकैदगी एयर स्ट्राइक साथदुना ईरान रेवोल्यूशनरी गार्ड के इंटेलिजेंस चीफ मोहम्मद काजेम हादख्रे मदुगी लमन खुंबा ओइना ईरान इजराइलदा ngarang ningthaukabu numitki ayukta sathakiba missile attack ta angang tara yauna miyoi tara hatkre miyoi kya amana asopa nanghankhre Iran gi health minister na marak asida phongdokkhibada haukiba irai numittagi Israel na Iran gi nuclear amadi military infrastructure yauna mafam kya sathakiba air strike ta hauzik phawda miyoi samri ga sumna taruki mathakta sikre loinana miyoi satruki mathakta asopa nangle marak sida US president Donald Trump na Israel amasung Iran leba anigi marakta ceasefire taunanaba warasinama puraknaba phongdokre adubu Iran amasung Israel leba anigi marakta hairiba wafam adu amatana yakide lana se hena pakthok saukthorapodagi Russia gi maikaidagi haukiba nomaijin numittagi hauna Russian civilian sing amasung mahiroi sing laukthokpa haukre lairiba phibam basina maram oiraga Russian embassy gi consular service matam kharagi oina suspend tawkre Russia gi civil aviation authority gi maikaidagi su Iran amasung Israel da airline service sing lepnaba amasung leba asigi air space phaujinduna plane sing paidana bakhangan khre India gi oina su Iran da lairiba leba asigi citizen sing amasung mahiroi sing laukthoknaba thorang tawba haukre foreign political analyst sing gi maikaidagi Israel na Iran gi mathakta Pakistan
military strike ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯅꯥꯀꯣꯏꯅꯅ ꯏꯔꯥꯟꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯕ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯤꯗꯜ ꯏꯁꯇ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯀꯌꯥ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥꯅ ꯏꯔꯥꯟꯗ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯆꯥꯏꯅꯥꯅ ꯕꯦꯛ ꯇꯧꯕ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯍꯃꯥꯁ ꯁꯨꯇꯤ ꯃꯤꯂꯤꯁꯤꯌꯥ ꯑꯃꯗꯤ ꯍꯦꯖꯕꯨꯂꯥꯅꯆꯤꯡꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯈꯨꯠꯂꯥꯏ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯔꯤ